Afghanistan da Richter scale da 6 yauna yuwa habada mioi chatruka yankai sire lising amaga chamnga Hennna Sokle Manipur da yuwa habana mi siali haibasi kauthokna khibagum tawnakre Nongpok thangba Afghanistan da ngasi ayu Richter scale da 6 yauna yuwa habagi thokdok ama thokhibada mioi chatruka yankai sire amasung mioi lising amaga chamnga Hennna Sokle nangle haina tungan ba media report singna phongdogli National Center for Seismology NCS ki report amana hai yuwa hakraba matungda magnitude 6.3 yauna epicenter manak nakpa mafam kayada aftershock oina laibak nikhi Taliban ge authorities singna helicopter kaya marum thajin duna te kai marak te ge so pan nanglaba mioi sing hondok na ba thorang lokhat kre hana dagi hauna sel thungi phibam soksin duna leiraba Afghanistan da akan ba yuwa habagi thodok ama thokhibana maram oiraga leiba du da leiriba miyam da choba chai theng ama pire capital city Kabul da health official singna hai ki madudi handak tai sing chau thok padagi miyam na awaba mayok na ringai gi cherak ta akan ba yuwa habagi thodok ama thorakhibana maram oiraga khudong thiba nanglaba mafam singda rescue team kaya thazilaba sumi kanba amadi mating pangbagi thabak ta chauna khurag thangle health ministry gi report amagi matung ina nongpok thangba Afghanistan gi Kunar province ta leiba khungang ahum mapung fan amangata thokle rescue workers singna Pakistan gi Khyber Pakhtunkhwa province ka lona ba Afghanistan gi mafam singde yumgi ate akai marakte gi mi kanba amasung mating pangbagi thabak chathari National Center for Seismology ki report matung ina Afghanistan gi matam da haukiba hing pung 12 minute ni futu taret International Standard Time duna nongai matung pung 12 minute ni fuku taret tawada yuwa habagi thawdu adu thokibani Lainung da kilometer chamaga humfu luthaba mafam dagi haurakhiba yuwa habagi thawdu adugi epicenter manak nang leiba mafam ayamba ka hena amangata thokle hairi social media platform X athadoropo warul amada National Center for Seismology na haki Afghanistan da akan bamong da yuwa hakibaga iroina na Pakistan amadi awang thangba India na chingba yumlo nariba laibak singi mafam khara da susaiting fangki India ki capital city Delhi National Capital Region amadi atopa city khara da lairiba miyam na yuwa habagi inil fangki han report torokpaga loina na mi pairaba mioi kayadi mayumdagi chenthok naraki hairi Afghanistan da rescue operation chathaba loidribana asiba migi masing hengalakpa yai haina panari Amarom da malim go ina yuwa hagan ba mafam singi manung chaliba Manipur da dimiyam na hiram asigi matang da section thorang lokhat pagi khudam uba fangdri kana gumana yum saba matam na ningthina khang hairaba architect amadi engineer sing tana duna earthquake resistance oiba maong da yum sabagi mahuta mana thokpa khudong chagani khanba maong da pangsa da sajinai Manipur da sariba yum ayamba architect na traga engineering na chingba ama fawba tanaba tawde yumbu na natraga misri na Asupa engineer oiraga makhoi na khudong chagadabadu yenglaga yum sabagi chatnabi lei Manipur da building by law leisuraga su implement tawde yum sariba singa se building by law ngak libra haiba ningthina yengsinde masina karigumba matamda akanba yuwa harakpada paktaknaba mi sirakadra haibigi mi paibelei Manipur hariba mafam asi khwaidagi tamthiba yuwa haba yaba mafam singi manungda ama oiribani haiba sisu lengak amadi miyamna ningsingnadri security force na aramba tengol gi mioi ani khulai kaya ga fagatpada natana kanto savaldagi khulai kaya ama sufagat kre Manipur police ki kangbu na chatharakpa search operation da hauki August 13 da aramba tengol gi mioi ani khulai kaya ga loina na Imphal West ki mafam madagi fagale haina Manipur police ki pau mana haidi pau sigi matung ina fagala ba aramba tengol gi mioi ani adudi laishram tondon ba sing kungata red kawi laifam Thawbal district ki lamding bazar ward number 2 amadi Tawrangbam Amarjit kun Elias Yama laifam Thawbal district ki lamding may lekai degini hairi makhoi ani dagi fagala ba khulai sing adudi HK 33 rifle 7 M4A1 carbine gun ani magazine mariga konana Glock .45 auto pistol ani HK33 rifle gi empty magazine kungani pan M4A1 carbine gun gi empty magazine ni pan case marida handuna thamlamba .45 ammunition chama leggings bag ani mobile handset mari lupa lising mariga chamriga kontra yaba wallet ama Aadhaar card ani amadi 4-wheeler gari amadi so na chingba recover tawba ngamle hairi farba mioi ani asi mari leinaba court ta puthoklaba matungda numit mapani gi oina police custody lawkhre hairi amaromda numit asimakta da security force ki kangbuna Imphal West district ki Sengmai police station gi manung chanba kanto sabal area da Such operation chathabada khulai kaya amasu phangba ngamle hairi fagalaba khulai sing adudi grenade ahum tongan ba caliber gi life Randers 53 Baofeng handset ani mobile phone ama 7.62 mm LMG magazine ama bulletproof plate ama rifle bayonet ama Baofeng set charger ani bag ama ammunition box ama IED na ching ba material khara magazine phones ama
5.56 mm gi insas magazine amasung military gas cave amadi jungle su jura amani haidi nongthombam malem nganba alliance thonglen gi mafam dei kai khumna ba utuna waba fongdoragli Haukiba August ki chaitat kontra thang janamike upung tara mathoiga minute nifuga mapan rom tarakpa matamda Indian Army ki special for amadi KNAB amasung makhoiga chanminariba khulai paiba singi apunba khutpuna akanba mongda high tech drone Sijannaduna landarakpa lanfam amada People's Revolutionary Party of Kanglaipak Pripak Lanmi Sanglo Red Army RA gi maruf Nongthombam malem nganba Elias Thonglen Imalaiba ki damak thawaina pontha pikre haina lona thingkraba Manipur gi lalolu People's Revolutionary Party of Kanglaipak Pripak na thadorokpa cherul amana hairi People's Revolutionary Party of Kanglaipak Pripak ki Publicity Officer Department of Publicity and Propaganda mangal khumana khuyek piduna thadorokpa cherul sinahai laibak thiba thaudo asi Kanglaipak amadi Myanmar gi lona bangam khai parengda Kanglaipak ki ningtam yaulup singi apun balan mitengol gi laifam amada Indian Occupational Force IOF amasung makhoina Proxy oina sijannariba KNAB amasung makhoiga chaminariba singapun makhutpu amana matik mayai kanba khusu khulai sing sijannaduna amadi drone bombing fawbo tawduna akanba mongda landa silakpadagi mafam aduda punna Laiminariba Kanglaipak ki ningtam yaulup amagi nongmaina panduna soklaba officer amabu Red Army gi maruf malem nganbana safagadaba mafam amada thadok lamlaba matungda yengnabagi nongmai maruna panduna mafam adumakta da thawaina pontha piki yengnabagi akanba landa aduda marup malem nganbana thongna fana amadi akiba leitana so apan nanglaba ningtam yauloi kaya busu mafam chabada thaidokna ba honaramki leikidraba marup malem nganba Elias Thonglen kungatare awang wabagai da leiba leikidraba nongthombam samki sor maitai amadi nongthombam ongbi nonga leimagi Macha marigi manungda iton tonba macha nupani hairi ningthina sem sarba 2023 gi May 3 dagi Kuki narco terrorist singna genocide and ethnic cleansing da yumfam oiraga kanglei khunai gi mathakta jatharakiba kanma safu atudagi khangma ngamlakta duna Imalaiba ki damak kathokpa amaga loinana maruf malem nganbana People's Revolutionary Party of Kanglaipak Pripak ta yauraki party da yaurlaba matung Red Army gi 58 suba military base training fangduna Red Army lanmi loisangna army number 2555814 P ki hairi maru malem nganba yamna ingtapa mathauda pukning changba mathak thongba singi ya thangche na injaba halaman singbu nonglungna chatpa sinaba thabak matam khudingmakta lufki ya thanglumna lauduna thaudang yaramba achangba ningtam yauloi amani mahangna leiramba Red Army unit ki thabak thoram sing puthokpada chokthaba leitana amadi awawa thidana party bu manglomda pukatuna sinaba thaudang khudingmak harau harau lauduna mathau pangthoki ba marufni telaba matam asida mahangna kathoklambaga loinana ningtam yaul yo asigi thaugai kaya panglamduna Imalaiba amadi miyamgi ningtam lanjang asida araiba punsigi mikup fawba ninghanaba leitana thaunana fana mathaudang pangthoklamki makumba yamna nauriba tungi asa yamna chawna leiba fidam ningai oiba yaw lanmi ama mangjakhiba si Pripak amadi masigi lanmi sanglo Red Army gi matik chawba yaw loi marup ama mangjabani loinana party na mengkhatpa waragadaba watpa ama oihoragani athauba asina ninghanaba leitana Kanglaipak ki ningtam yaw lantheng asigi damak thawaina pontha pikhiba sibu Pripak amadi masigi lanmi sanglo Red Army RA na ningtam yaw gi awang bathaki kai khumnaba pijari loinana leikidraba athauba asigi imung manung sagai na tai mari mata amadi marup mapang singna thengna horiba awa chaina da su thamoi sokna saruk yazari marup ki thawai mirel na Kanglai imagi matam pak ta tinduna ingna chikna yataba oiresanu haina cherol asina phongdoragli Lilong hangam thabida leiba matai manau ani dagi combined force na WY tablet kg ani henbaga atai polam kaya ga fagat pangamkre ngarang nongalam dai pung ahum rom taba matamda Thoubal District Police amasung BSF ki combined force ki kangmuna lilong hangam thabida leiba matai manau ani dagi WY kg ani ga gram chahum ga yangkhai ga taret rom fagat pangamkre ngasi Youth Against Drugs and Alcohol Manipur YADAM amadi FGT Imphal na pirakhiba pawgili khul amadagi BSF na ningthina plan tawraga Thoubal District ki Lilong Police Station na konba hangam thabida red chathabada hariba drug WY tablet sing adu makak mayum Musarraf ki mayum dagi fagat pangamkhibani hari ngasi chathakiba red aduda khoirengai da leiba 164 suba BSF ki battalion ki troop deputy commandant officer Krishna Kumar na luchingba BSF ki 18 suba battalion loinana Thoubal District Police ki additional SP of Deputy Superintendent Headquarters Officer in Charge Thoubal Commando Lilong Police Station ki OC team amadi WPS team suyau ki WY tablet ka kona na faraba matai manau adu makak mayum Musarraf kun gatare apok palai khidraba M Ajit Khan amadi Ruhani kun ngamanga mapuroiba M Musarraf ni combined team na makhoi ani dagi drug singi mathakta seloina lupa lak ani galising mari ga chanipan mobile phone taruk notebook sing amadi tungan ba ID card sing Aadhaar voter DL pan ATM kaya phangkhi haidi
ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯊꯛꯇ FIR ꯑꯃ ꯄꯥꯟꯗꯨꯅ ꯃꯈꯥ ꯇꯥꯕ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯉꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯤꯡꯉꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯁꯥꯄꯣꯟ ꯀꯦꯐ 23ꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯄ ꯕ꯭ꯔꯥꯎꯟ ꯁꯨꯒꯔꯁꯤꯡꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯃꯤꯁꯇꯔ ꯄꯥꯎꯈꯣꯂꯥꯟ 52 ꯂꯩꯐꯝ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯍꯥꯡ ꯍꯣꯏꯕꯦꯡ ꯑꯃꯗꯤ ꯃꯤꯁꯇꯔ ꯀꯥꯝꯈꯣꯂꯥꯜ ꯑꯦꯂꯥꯏꯁ ꯂꯥꯜꯄꯨ 33 ꯀꯧꯏ ꯂꯩꯐꯝ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯣꯜꯖꯥꯝ ꯚꯤꯂꯦꯖꯇꯒꯤꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯉꯔꯥꯡ ꯇꯦꯡꯅꯧꯄꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯦꯡꯅꯧꯄꯜ ꯅꯥꯒꯥ ꯆꯦꯛ ꯄꯣꯁꯇ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯃꯤꯑꯣꯏ ꯑꯅꯤ WY ꯇꯦꯕ꯭ꯂꯦꯠ 3.387 kgꯒ ꯀꯣꯟꯅꯅ 4-wheeler ꯒꯥꯔꯤ ꯑꯃꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯗ꯭ꯔꯒ ꯀꯣꯟꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯖꯍꯤꯌꯥ ꯈꯥꯟ 25 ꯑꯃꯗꯤ MD ꯖꯃꯤꯔ ꯈꯥꯟ 23 ꯀꯧꯏ ꯍꯥꯏꯔꯤ PM ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯀꯟꯐꯔꯃꯦꯁꯟ ꯂꯩꯇ꯭ꯔꯤ ꯑꯣꯐꯤꯁꯤꯌꯦꯜ ꯔꯨꯂꯤꯡ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯏꯂꯦꯖ ꯂꯧꯕ ꯌꯥꯅꯕꯒꯤꯗꯃꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯅ꯭ꯌꯨꯁ ꯄꯦꯄꯔꯁꯤꯡꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯁꯥꯝ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯒꯤ ꯈꯣꯡꯆꯠꯇ ꯊꯥ ꯑꯁꯤꯒꯤ 12 ꯑꯃꯁꯨꯡ 13ꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯌꯧꯔꯛꯀꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯁꯦꯟꯇꯔꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯀꯟꯐꯔꯃꯦꯁꯟ ꯄꯤꯔꯛꯄ ꯂꯩꯇꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔꯗ ꯊꯥ 19 ꯍꯦꯟꯅ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ प्रजाꯁꯤꯡꯅ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯤꯉꯩ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ PM ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯖꯗꯨꯅ ꯂꯥꯛꯈꯤꯕ ꯑꯁꯤꯗ PM ꯃꯣꯗꯤ ꯃꯁꯥꯃꯛꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯕ ꯃꯈꯩ ꯃꯄꯥꯟ ꯂꯝꯗ ꯀꯣꯏꯗꯨꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯍꯧꯖꯤꯛꯁꯨ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯖꯄꯥꯟꯒꯤ ꯈꯣꯡꯆꯠꯇ PM ꯃꯣꯗꯤ ꯂꯩꯔꯤꯕꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌా ꯑꯃꯗꯤ ꯅ꯭ꯌꯨꯁ ꯁꯦꯛꯁꯟ ꯈꯔꯅ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃꯤꯖꯣꯔꯥꯝ ꯁ꯭ꯇꯦꯠꯇ ꯁꯥꯕ ꯂꯣꯏꯔꯕ ꯚꯥꯏꯔꯕꯤ ꯁꯩꯔꯥꯡ ꯔꯦꯜꯋꯦ ꯂꯥꯏꯟ ꯑꯁꯤ PM ꯃꯣꯗꯤ ꯃꯁꯥ ꯂꯥꯛꯇꯨꯅ ꯊꯥ ꯑꯁꯤꯒꯤ 12ꯗ ꯁꯪꯒꯥꯔꯒꯅꯤ ꯍꯥꯏꯕꯒꯤ ꯀꯟꯐꯔꯃꯦꯁꯟ ꯑꯁꯤꯗ ꯚꯥꯞꯅ ꯁꯥꯖꯤꯟꯗꯨꯅ PM ꯃꯣꯗꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯄꯨꯠꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯏꯔꯥꯡꯅ ꯁꯣꯛꯍꯜꯂꯕ ꯏꯝꯐꯥꯜ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯇꯨꯅ IDP ꯑꯃꯗꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡ ꯎꯅꯒꯅꯤ ꯍꯥꯏꯅ ꯃꯦꯗꯤꯌꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯃꯦꯗꯤꯌꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯗ꯭ꯔꯤ ꯁꯦꯟꯇꯔ ꯍꯥꯏꯕꯗꯤ PMO ꯑꯣꯐꯤꯁꯇꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯃꯥꯡꯖꯧꯅꯅ ꯄꯥꯎ ꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯗꯒꯤ ꯑꯃꯈꯛꯇ ꯉꯥꯏꯔꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ BJPꯒꯤ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯐꯥꯎꯕꯅ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯃꯗ ꯃꯤꯗꯤꯌꯥꯁꯤꯡꯅ ꯍꯪꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ PM ꯃꯣꯗꯤ ꯏꯝꯐꯥꯜꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯟꯐꯔꯃꯦꯁꯟ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯁꯦꯛꯁꯟ ꯑꯣꯐ ꯃꯤꯗꯤꯌꯥ ꯈꯔꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯉꯛꯄ ꯐꯥꯎꯏ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕ ꯂꯩꯈ꯭ꯔꯦ ꯃꯣꯔꯦ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯂꯕꯁꯤꯡꯗ ꯔꯤꯂꯤꯐ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯁꯦꯟꯐꯝ ꯐꯪꯗꯕ ꯀꯌꯥ ꯌꯥꯎꯔꯤ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯣꯔꯦ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯒꯚꯔꯟꯃꯦꯟꯠꯅ ꯋꯥꯟ ꯇꯥꯏꯝ ꯏꯟꯇꯔꯤꯝ ꯔꯤꯂꯤꯐ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟꯁꯀꯤ ꯑꯄꯨꯟꯕ ꯐꯪꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝ ꯂꯨꯄꯥ ꯂꯥꯈ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯨꯄꯥ 15,000 ꯈꯛꯇ ꯍꯧꯖꯤक ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯐꯪꯂꯤ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ ꯃꯣꯔꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤꯕꯗꯤ ꯍꯧꯖꯤक ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯇꯦꯡꯕꯥꯡ ꯁꯦꯟꯐꯝ ꯑꯁꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯐꯪꯗꯅ ꯂꯩꯔꯤ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ 100-900ꯗ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯐꯪꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ